ꯒꯦꯠꯇ ꯂꯩꯔꯦ ꯁꯤꯗ ꯆꯪꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯀꯔꯤ ꯄꯇꯥ ꯄꯥꯝꯕꯤ Hello everyone, yam pada mai gi channel da taram nauchari ado ngasigi video siga ina mayam da utoise ai hayeng dagi ko video hobo khudingi video gi mamang da mayamna yamna toina hangakpo question dugi answer sing do ai video gi hogalak pada magi comments gi reply ama ni khatang di ip na bahona ni bako yamna hangak pado mayamna jamna hangak pado dugi question gi reply do ai videos khudimak dan dakti hodringai da reply pi na bahona ni aduna noi di ai gi videos khudimak da mayamna haidi khangning ba sing do comment tawbiramo aduga hangbiramo aduga ai reply soidana pirakani ahanbada aina hujik reply pi do se kar room tour to giba ai gi video duga mayamna yamna toina hangak question ni bako sigi question se mayamna noi gi nangi phumung ani sudri kai gi no asigi phumung ani sudabagi maram se asise ai myam da haijarake hadi akoi gi kasarda luhongba matamda phumung ani yaudaba yadi haina leite bako option id phumung luhongbada phumung ani undaba yadi haina leite bako phumung ama khatang unbasu yawe ani unbasu yawe ado mi gi kaino ni bako id mai gi haitare do agi phumung se ani suye bako ani subado ama makhada thame kaginam da agi room siga ani thamjan batara gadi yam chilleni bako do dugi akoi dadi hadi duk jamna important se natti bako phumung ani thamdaba yade halbase si leite bako aduduna agi phumung do makhada ama thambane shuba question da adune tazarabo game sanaraga paisa phungbusu no manangai amani ado aina hariba app se player sport hariba app se matang duni se hi favorite fantasy gaming app ne bako asisga nungdi mi lak jangkhai hena fangnari ne bako sigi manung siga 15 plus hena game yawi sida haraga fruit slice snacks ladders myam adugi sumatak ta noina thaina digi sanarapa ludo games su siga sanaba yai bako ludo game ji sanaba adugi sumatak ta lupa lak myam ma phangdoni aduna gi description da magi link to hapchira magi myam duga changa join to wiro ludo game aduga ludo sana na live chat chu to bayai private to su friends single loina na sana bayai adunu ne dikhalam ne ba ko player sport hari se kari no na player sport hari se 100% secure oiba app amani ado made in india ni 7 million ki matakta seasonary ne ba ko aduga paisa lok to pasu yamna live ni adugi su matakta yamna kana ba mana aigi code siga tamjaram ge ahan ba sign up to bada noida lupa chani bonus fangani player sport ki refer and earn program dagi noigi friends ga invite toro aduga 2% nangi winning so oidoni aduduna me am hayo de haini question lore aduga ani shuba question da noina hangapado du reply back mangi video se nataba dugi mamangi sarasati puja gi blog ta aina chak thongbagi khechi thongbagi akoi alak pa mi puna mo pijana bagi khechi thongbagi video thangapa matangda kana guma khara nai de bamon da thongandri kai gi no haidana ado akoi bamon da thongan ba yai ado bamon da thongan ba yaraga su ko lai da su kat ka do bana te ba ko khechi se adugi damta akoi sana thonga guys aduga mayam da pijabani ado kaisum maram leite nahalagi room tour to bamatam agi toilet ki room ulamdre ado comment da siga haire bako ado ai mathang dadi home tour video da agi toilet che ulage handakti ularege bako aduni lore agi answer ngai aduga hujik aina ngasi gi video siga aina myam da utoise akogi hingkol se sigi tour tour ke tawuni bako ado ngasi che ai keno thongi ba ai hinjang ka thongna loirame hujikti aduga hinjang thongba loira kan dang hak phammi ni bako ado phamba siga video se no pani mo oibani na amonda matam se yamna leitaba aduduna tawjabane adi aina akogi hingol gi tour se ulaktoini ado myam yengminarasi kamai tawbada ado hojik lawo chalasi makhada aduga hingol da chalasi akogi hingol se sigagi start ore sise khamen sinbi sisu khamen sinbi sidana leire lei se ngarang han da kaktat khipta ngai ri natadi yam phajarame se akogi thongal ni sise aduga sida lei phaja satlame ado segi pambi se kai aiba se kamini hai khoi leiri ni bako ahan ba tha bata ngai ri mayam da pala ga su jing halake aduga chika tapi na chalaga akogi hingol haudore ai ha
ꯁꯦꯗꯒꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯅꯤ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯩꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯤꯅ sida urisina akhoi hanagi bathroomni ado mapanda leisina aduga sigi maningdagi ei laga aduga pochei krikra siga hekpani bako ei kobi lei sat pisu sale mayam manungda changaga su jengalake ahan beda maki view se ulake bako si jengu agi oraga adagi sang amakhak leibase ubra asigi sang se si phawbani siga ada leiba sang se sigani sida adli besang sigani ado ai manung de changaga mayam da ulakke akhoi gi hingkol se kari kari paleb do hujikti loishalakpa tanjani na yamna di leitre bako do si akhoi gi thongal yamna khangdaba leraga su lakpa matam da khangnabagi hidagi changaga sida leire sida changdoini akhoi gi thongan se aduga siga akhoi sumang ni bako sumang si changakpaga sumang siga ure siga leire akhoi gi yaingang se ngarang akhoi inemuka khabaina ka aga phudokpani bako do akhoi si se phajana kangaba matungda jaingang sem doini powder do aduga sidana leire sing ji su akhoi hingol de talakpani do si su akhoi grinder ta khairaga maki powder sem doini hinjang da thaknabagi aduga tapina somda la akanda sida leire akhoi gi jenam paring mixing de paring siga gi kaino se lok thona thumbok se sida leire ye ore jenam se mayam se akhoi gi jenam natani gila so nam start aurasi si kaino si koli hoai ga kai morok kangba khoi asi su khoina dum ta aga sem no gi nungsa da phoduine bako aduga siga leire akhoi gi tulasi pambi leire aduga sita leire khamen sinbi pambi khamen sinbi se khra khra pale akhoi hek tok ni mayam ni chagre ado khamen sinbi se yamna phaba khamen sinbi du di natte bako tum jeng se smana khara pi jatuni bako maku pa bi jatto do siga leire sigi hingol me si swai di loisali bako hangam ani hum ka khauri leire akhoi gi morok pareng si morok pambi na tani aduga sidana sigi pambi sina tespata pambi ni do bay leaf to sida leire pambi choba ma chawre ko khoi gi se aduga sida leire pungdon pambi pungdon ji chu mayam pali aduga siga gi tapi na laga sida kai hunri noi number o sida cheng group akhoi hungare horak tri duga sidana bedira ha beri se khara dum hore e sidana beri aduga sidana khamen sinbi natani swai sisu duga hino mapan hino pambi yum ju swai da leire duga ai hoji hingol de chatlage aduga ahan bada sida leire kari pata pambi makhong do dan sida leire makhong si kari pata pambi ni aduga sumlao sida leire akhoi gi jubi pambi awathabi pambi kwa pambi myam ama leire mathang aduga sidana leirisina sidaisina lebu na ta pali ngo lebu pambi aduga khoi kobi le satpi satli hai do mayam da ucharake mayam jingbiu le satpi am ta hana udlugi ge kharaino aya sidi am pa amdri nya akhoi gi sina nungsa do yam phangdabagi yam pak tamni do kobi le satpi sati sale sonda choba le do yenghalake kobi le satpi ngarang su mayam he khare sida su leire nakho achoba ronda chatke si kobi le satpi natani duga sida tawisina phadigom si nowna ko mu hunbani bako si phadigom sida leire olkobi rano olkobi su phajana sale ko gi jing myam sida leire olkobi
ꯂꯩꯕ꯭ꯔꯥ ꯐꯖ ꯐꯖꯕ ꯁ꯭ꯋꯥꯏꯁꯤꯅ ꯑꯣꯜ ꯀꯣꯕꯤ ꯅꯠꯇꯅꯤ ꯁꯤꯁꯤꯡꯁꯤꯅ ꯑꯣꯜ ꯀꯣꯕꯤ ꯅꯠꯇꯅꯤ ꯋꯥꯎ ꯁꯤꯗꯁꯨ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯀꯣꯕꯤ ꯂꯩ ꯁꯥꯠꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯆꯨ ꯄꯥꯝꯕꯤ ꯁꯤꯗꯅ ꯀꯨꯝꯕꯔꯥꯒꯤ ꯄꯥꯝꯕꯤꯗꯣ ꯃꯈꯥꯗ ꯂꯩꯔꯦ ꯍꯪꯒꯥꯝ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯐꯝꯁꯤꯒꯩ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯖꯥꯏꯉꯪ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯔꯛꯏꯗꯣ ꯖꯥꯏꯉꯪ ꯍꯦꯛꯂꯛꯏꯗꯣ ꯁꯤꯡ ꯖꯥꯏꯉꯪ ꯊꯥꯔꯦ ꯁ꯭ꯋꯥꯏꯁꯦ ꯉꯁꯥꯏꯅ ꯍꯥꯏꯕ ꯁꯪꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯎꯔꯤ ꯄꯥꯝꯕꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯂꯐꯨ ꯄꯥꯝꯕꯤ ꯁꯤꯗ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯆꯨ ꯄꯥꯝꯕꯤ ꯀꯨꯝꯕꯔꯥ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯆꯨ ꯄꯥꯝꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯒꯤ ꯃꯁꯥꯡꯁꯦ ꯁꯤꯗꯒꯤ ꯌꯧꯔꯒ ꯁꯤ ꯃꯁꯥꯡꯁꯦ ꯂꯦꯕꯨ ꯄꯥꯝꯕꯤ ꯅꯠꯇꯅꯦꯕꯀꯣ ꯂꯦꯕꯨ ꯄꯥꯝꯕꯤ ꯅꯠꯇꯅꯤ ꯊꯥꯔꯤꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯁꯦ ꯆꯥꯎꯕꯗ ꯆꯠꯄꯕꯨꯅ ꯋꯥꯏ ꯑꯗꯣ ꯑꯩ ꯂꯥꯛꯏꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯧꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯁꯤꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯨ ꯅꯝꯍꯧꯗ꯭ꯔꯦ ꯁꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯅꯠꯇꯅꯤ ꯃꯣꯔꯣꯛꯇꯤ ꯄꯥꯜꯂꯦꯕꯀꯣ